Hello guys, ma'am. Welcome back to my new video. Ma'am, hujik akhoi ma'am ngasi date 11 ko Jaipur Shivasthan ma'am chahi khudingi tawbo ko Jaipur Kamranga da ko chalani ma'am ado go ye hujik chatoi je ma'am ai ga inau ba chatoi ni gai mcha chatoi ni do ma si lai re do hujik akhoi chalani ma'am chalage do hujik chatore hujik pung tere makhai ta do re do ma'am akhoi nganna chalani nganna haji hujik theng mudi theng ba akhoi lamdi lapi ba chatoi je ko तो मैम चलो ऐसे चला गम यहाँ जाएगा मैम एक बार किना बनिक ना पापा जो हेलमेट उछल ले Putikal jauh reh sih. मैं मुझे पुतिकाल जब चले एवं नहीं मैं मुझे गाल है डी मैं मुझे बिना नहीं हो रहे मैं खराब तो जो आना हो जाएगा मैं खराब तो जो वही ये कनोनी वही ये पीटिंग क्या है नहीं जो लाइक प्रॉब्लम लो रहा है हेलो हेलो जी मैं पीटिंग चाव रही मैं मुझे मैंने कहा नहीं ब्रिज हो चल रहा है ये थोंग ये मखा ये हाफ भाव का ले मारे मैं आम भी जो तो कि मुझे फंसा रहे हैं मैं मुझे ब्रिज हाइडर है कौन ब्रिज हाइडर है तो कोई मुझे चले मैं हम जाऊँ तो रहे जाऊँ वाई बुक कर दी वाले मैं हम जुम्मी अंदर के मैं हम तो जाऊँ ना सुबह मैं मुझे पहला कुछ चल रहे हैं मैं हौजिक मफम दमु यौरगा चलागे को मैं आम भी उसको दुकी मतिक फजरे शिवस्तान जो यौदो रे मैं आम 시대 시간이 지금 야 चले यार Finally, finally, finally. Finally, मैम उछल हो जी मैम मफम जादू की मतिक फजाई मैम
क्या हम लोग मनी सिंह गाड़ी लान जाए मफम से मैम फजी को मैम योशले शिवस्थान फाइनली चलो मी तिल्ले मैम अदम मैम मी तिल्ले अदम
Hello nih. Ngami tile dum ko. Hojik meyam somda ising chenda ising nung ising tabung ising chenda ngda mo yang halake ko meyam ande. Bisa ande. Meyam hojik khoi hanbe matam yau chale hojik mi panama hanagre mi leibudi leinari do mi di lichale khoi hojik ka leiraga halani khoi jo chanda budi tasak mi ingam dani na ngata budi ma ahum makai ta dore me ada ising leire Mẹ hojik agoi chatore agoi hojik se kari Leramda ini mẹ ju hanagre matang jaida Sivastan la rồi matang jaida Sivastan la rồi gari jam do yam mong tai gari jam mong tai fajagi mẹ sanata salakpagi view su aduki matik fajare yam tina nan ba haibadu oire hojik hojik chaslaga tawriba mam se je se kai no ba se tawi ya je phagana mot pa ya se ni ni ga singa le kare ada mira mi walu kare ada mi ga sin ta le me ngam siga leire athen ma samudru sis athen ma samudru Osin mot li nadra ko. Nadra. Meyam as lang trik lang e view bau di na le. Ada yang form jenis ada yang punya pada na jam lagi thagi ngai ji pada na bu pada na jam lagi me hojik ti hangda re mi leitar ne kalam lagi hojik halamdai wa macha ma thambiro youtube ta yam adi chau thau adu bu sumana mam na mosan na kosan na pham ma si bu jam na tawi si ya do ising mo ga di fa mo na sama ni sa pa chat sala ka kwa do la chum na lau like koramu thau chau adu ma di tawi sum di to bi ga no me yam phaja da thapang ni kwa do sini me yam sini ising gi phibam le Masai do ma'am siga sei ke ka thajan khojan to bo copyright cha ne na ma'am video to capture dre ma'am sona sei copyright le na maram hoya ga ma'am yam fazai punsi da ahan ba lak pa
ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯁꯤꯕꯁꯊꯥꯟ ꯄꯨꯟꯁꯤꯗ ꯁꯣꯅꯥꯏꯅ ꯐꯨꯒꯠꯂꯣ ꯁꯦ ꯂꯣꯏꯔꯝꯗꯥꯏꯒꯤꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯗꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯀꯩꯅꯣ ꯁꯤꯕꯁꯊꯥꯟꯗ ꯁꯤꯕ ꯆꯤꯡ ꯍꯥꯏꯔꯨꯔꯦ ꯑꯣꯀꯦ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯒꯤꯗꯣ ꯁꯤꯕ ꯆꯤꯡ ꯃꯗꯨꯅ ꯃꯊꯪ ꯆꯍꯤ ꯁꯉꯥꯏ ꯐꯒꯠꯄ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇ꯭ꯔꯥꯛ ꯑꯃꯗ ꯇ꯭ꯔꯥꯛ ꯑꯃꯗ ꯐꯨꯒꯠꯂꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯒꯨꯍꯥꯔ ꯃꯌꯥꯝ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯒꯤ ꯚ꯭ꯌꯨ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯗ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯞꯄꯤ ꯃꯐꯝ ꯍꯟꯗꯣꯏꯁꯦ ꯃꯌꯥꯝ ꯃꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯌꯥꯝꯕꯀꯣ ꯃꯤ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯃꯌꯥꯝꯀꯣ ꯃꯌꯥꯝꯁꯤꯗ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯛꯑꯝꯗꯣꯏꯁꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯒꯨꯝꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥꯒ ꯂꯥꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯀꯣ ꯃꯐꯝꯁꯦ ꯐꯖꯩ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯚ꯭ꯌꯨ ꯐꯖꯗꯕ ꯂꯩꯐꯨꯟꯁꯤꯗꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯐꯖꯔꯤ ꯂꯩꯐꯨꯟꯁꯤꯗꯤ ꯐꯖꯅ ꯃꯑꯣꯡ ꯇꯥꯏ ꯂꯩꯐꯨꯟ ꯃꯑꯣꯡ ꯇꯥꯏ ꯀꯌꯥ ꯍꯥꯏꯕꯒꯤꯗꯣ ꯂꯩꯐꯨꯟ ꯐꯖꯅ ꯃꯑꯣꯡ ꯇꯥꯏꯕꯗ ꯐꯖꯅꯗꯤ ꯃꯑꯣꯡ ꯇꯥꯏ ꯐꯖꯅ ꯃꯑꯣꯡ ꯇꯥꯏꯁꯦ ꯂꯩ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯐꯖꯗ꯭ꯔꯁꯦ ꯃꯌꯥꯝ ꯏꯐꯨꯜꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯒ ꯂꯩꯔꯕ ꯃꯤ ꯑꯃꯨꯛꯇ ꯁꯤꯅꯤ ꯑꯃꯨꯛꯇ ꯁꯤꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒ ꯐꯥꯔꯣꯏ ꯁꯤꯒꯅ ꯃꯌꯥꯝ ꯐꯖꯔꯕ ꯍꯤꯡꯒꯣꯜ ꯑꯃꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯂꯨꯁꯨ ꯊꯥꯖꯔꯤ ꯐꯖꯕ ꯁꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯚ꯭ꯌꯨ ꯐꯖꯔꯕꯀꯣ ꯁꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯚ꯭ꯌꯨꯅꯤ ꯑꯗꯣ ꯁꯤꯅ ꯀꯔꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯇꯧꯋꯤ ꯍꯥꯏꯁꯦ ꯃꯌꯥꯝꯁꯦ ꯇꯥꯛꯆꯔꯤ ꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯁꯨꯝꯅ ꯇꯧꯋꯤ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯠꯇꯦ ꯁꯤ ꯐꯖꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤ ꯐꯖꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯁꯤ ꯉꯁꯤ ꯈꯛꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯖꯔꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯦꯄꯤ ꯁꯤꯕꯁꯊꯥꯟ ꯍꯦꯄꯤ ꯁꯤꯕꯁꯊꯥꯟ ꯌꯥꯎꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯈꯤꯔꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏꯁꯦ ꯂꯥꯏꯟꯁꯦ ꯂꯦꯞꯄ ꯇꯟꯃꯟꯗꯅ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯃꯤꯁꯦ ꯅꯦꯝꯊꯔꯒ ꯃꯤꯁꯦ ꯈꯔ ꯂꯤꯛꯊꯔꯒ ꯃꯌꯥꯝ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯤ ꯂꯩꯕ ꯂꯩꯇꯕꯗꯣ ꯃꯌꯥꯝ ꯎꯠꯀꯦ ꯃꯅꯨꯡꯗꯀꯣ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯃꯟꯗꯤꯔ ꯆꯪꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯡꯂꯣꯏ ꯂꯣꯏꯍꯧꯔꯦ ꯃꯟꯗꯤꯔ ꯃꯅꯨꯡꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯀꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯃꯥꯡꯗ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯌꯥꯝꯁꯤꯗꯁꯨ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯃꯟꯗꯤꯔ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯂꯩ ꯁꯤꯅ ꯃꯌꯥꯝ ꯃꯟꯗꯤꯔ ꯃꯅꯨꯡꯒꯤ ꯃꯌꯥꯝꯁꯤꯅ ꯄꯨꯔꯥ ꯂꯣꯏꯔꯛꯄꯩ ꯁꯤꯟꯅꯤꯀꯣ ꯄꯨꯔꯥ ꯂꯣꯏꯔꯛꯄꯩ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯂꯣꯏꯔꯦ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯁꯤꯒ ꯈꯣꯏꯔꯝꯒꯅꯤ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯀꯣ ꯃꯟꯗꯤꯔꯁꯦ
ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯟꯗꯤꯔꯗ ꯂꯩ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯃꯇꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯅꯝꯊꯔꯔꯣꯏꯒꯦ ꯃꯌꯥꯝ ꯆꯠꯄꯁꯤꯗꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯕ ꯁꯤ ꯌꯦꯠꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯁꯤꯗꯩꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯪ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯂꯥꯞꯅ ꯂꯩꯕ ꯃꯥꯗ ꯎꯕ ꯐꯪꯗ ꯃꯥꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ